Makha Chatkhiba Churachandpurdagi Thadau Kuki Seilun Singson Nongmei URU2 leibada viral Chatkhiba Kuki macha ase ngarang Burmada Kapnabda Pharaga Hatkhre hari hairiba post ase Kwakatel 360 hairiba page asidagi lokhutjaraga thamjabani makhatana yaripok kaithel manbi lambi da chatpa gari singna hiram taruk ngakna Chatnaba warip laukhre hari sahi asigi June amasung July thada ka hena hanadagi sagani state singda hit web thokpagi numit masing yamgani hairi haiba wafam thamjari makha chathrakpada tongan ba page karagi posting collection tawduna thamjage Air India plane crash tawbagi viral video namkiba chahi 38 ki angang Aryan Asari bu Ahmedabad police na wahangpong hangnaba jachen tawkhre haiba newslink imphal dagi lokhotjaraga thamjage amadi amukka hanna video asubu mieng tabiriba punumakpu taramna okchabaga loinana ikai khumnujari Air India plane crash tawbagi viral video namkiba chahi 38 ki angang Aryan Asari bu Ahmedabad police na wahangpong hangnaba jachen tawkhre media na hairi police na wa haijinaba thapna thamkhre police na mang ase pakhathale karigino ma asi lapna thamisi kem leite hairagadi mang asi karigi thapna Thamibano haiba wang hangli pesa semaki makhatana nambol da police ani khut tharaga soon baga mari leinana arambai tengolgi member ani fare thodok ase June mapan arambai gi asem kanan phakibada thokiba irang aduda thokibani faraba miyoi singdudi ngangom nganthoi chehi taraga nipan langpok makha lekai Bisnupur district ani subada asem amujau Elias Jackson chahi taraga nipani haire makhatana arambai tengolgi member ahum paubitek mayai lekai dagi Asem Abdul Kadar mangkibaga mari leinana fare numit tare ni police remand laukhre faraba makoi ahum singa dudi huidrom somokanta sing yumnam huidrom khunjai dagi huidrom Deepak Singh yumnam huidrom makha lekai dagi Tingujam Ranjit Singh yumnam huidrom khunjai lekai dagi ni haire hairiba sosa se Manipur police dagi ni haiba wafam phongdokli pesa simaki aroi boina Jammu Kashmir ki Rajouri da Army CO Ankus Chaudhary Maitai Officer Assistant Defense States Officer Thiam Surjit na Nairiba Officer Laaga Khut Tharakpadagi Chaudhary amasong Magi QRT team gi mathakta FIR lokhat pina bagi Rajouri Police Station da complaint file tawkhre thodok asi soi tawnabagi matangdagi tholakpani haiba wafam phongdokli makha satharakpada Manipur district punamakta pamdaba thodok thoktanambagi damak ching amasung tamda puna checkpoint chamaga mapan hangduna achat awang sing check tawbagi thabak Hatkhre haina Manipur Police Control Room na thadorokpa chirola kangalakli makha satharakpada nungthil pawse ge chipong ama oiriba kangla pawgi editorial thamjagi tangdu leita daba maramdam thadoktuna khulhongba yarokpa Manipur tongan ba mioi kanglup su khundaba state ama oibagi mathakta wathok lanthok singsu toina thokpadagi miyamna tangdu leita dana hingli wathok amagi matung wathok ama thokpadagi general strike amadi blockade leptana chatharabasu wathok sing asigi chapchaba warisin porakpagi mahut namsinduna thamkiba ngaktani masina maram oiraga namsinduna thamkiba wathok sing adu amuk machi phonglakpagi thodok singna maram oiraga wathok amagi matungda wathok sing tholaktuna loi khamnai daba wathok oiriba ase kohananaba honabada ngakna matam gi tholakpa issue singi warisin porakpagi chatnabi ama thamba mathau tai miyam gi natraga kanglup amagi natraga lanai miyoi singi oiba thodok wathok sing tholakpa matamda lengakna wathok sing adubu matam chana warisin purakna ba honabagi mahut wathok sing adu namsinduna thamba honabagi hainabi leiriba makai wathok lanthok sing leptana thokigani Manipur wathok lanthokna thalaba tangdu leita daba mafam oibadagi miyam gi maraktagi masa gi mayum ingkhol thadoklaga India gi tongan ba step sing da chatkhiba kaya yaure amarom dana mitop singna lamdam asida ising ichawgum lep palaitana changsil lakpa amadi khunda laita sinbagi thabak sing chathari mitop sing aduna lamdam asigi chanu ningol sing lauraga khunda laita sinba natraga puraga chatkibagi thodok sing su leiri masina maram oiraga yelawmi chingburoi tamburoi sing maru oina mitai singna maram damda minority oirakli mitai singna hauzik hingliba phibam ase kasardagi kasari Tripuradagi Tripuri sing chakpa butiana chingba singi khungul mutkibagi phibam aduga pangkaknarakle mitai singna maramdamda minority tarakliba asigi maru oibadi mitai singi mafamda chayok nawyok phajaba haibadi mitop singi mafamda minungsigi miyengna yengba amadi tungda kari oirakadagi haibadudi khanthadaba asisu maramamani amaromdana mitop sing changlakpa check tawba amadi halankibagi thabak lokhattabadagi makhoi sing aduna Imphal City yauna tongan ba district singda saithoktuna laisin khiba amadi yum ingkhol laisinduna khunda laita sinbada lengak amadi miyamna khangsin
injin usinadana free thabadagi oirakibani mitai pakhang singi mafamda atopa kanglukki chanu ningol sing lawbagi chatnabi leite adubu mitai chanu ningol singi marakta mitopta mayum panbagi chatnabi amagum leptana chatharakiba asina masing hantanbada achawa mateng oiri mitai nupi singna mitop miancha singre yum panbada ikaiba natraga hangoiba pokpagi mahutta arimba oina launarabiba ase lebak thibani yellow mi mitai singna mapangal kanna leiriba makai khundaminariba kanglu maselgi marakta nungsi chanaba amadi apunbagi saktam ngakna himinaba ngamgani manipur tangdu leita daba amadi apunbagi saktam ngakna hingnaba honabada mitai sing mapangal kalanba amadi apunbagi pangal leiba mathautai loinana su nombagi hainabi wax culture semduna chinjakta mipal tangdaba lamdam oirakpa matamda mitai phurupta singnaba ngamba kanglup amata leirakani thajade manipur apikpa phurup ama oirabasu kha nongpok asia gi manungda chahi lising manga hena maning tamba leiba asiatic sovereign country oirakhibagi puwari leidiba ase layoi khraba maitai singi mapa mapu singi thauna lingjen amadi apunbagi pangalna oiramkhibani makhoi mafamda mikha pon bahaitaba mikha pon hingadabagi saruk shikibana saruk chama hena faikhan khiba adugi masa masu oiriba ngashigi mirolgi mafamda leitabagum uriba ase lebak thibani layoi khraba mapa mapu singna masadagi chen tharakraba humang amadi ikhengna masa masu oiriba tungi mirolgi damak yektona thambiram khiba ngamkhai phawba ngakpa ngamdabagi phibamda uba phanglakliba asi karigino ngasigi mirol mitai singi mafamda makhogi mapa mapu singna thambiramba natki chatnabi laining laishol ngakna chatpa ngamdabagi matakta lol mayek phawba thadokkhiduna miramgi chatnabi amadi lol mayekna hena lumna lobana chokhatpani amadi aremani khaliba asi thadoktriba makhai mitai sing maram damdagi khungul mutkinabagi maram oikhigani wathok lanthok mayoknaba ngamdabadagi maramdam thadoktuna khul hongba tarabadi madu pangdaba amadi maramdam nungsiba ngamdaba sagegi maital asibaga pangkakni hairi makhatana nungtil pawse gi chipong ama oiriba pawzelgi editorial thamjagi covid laichat thengnaba ngamnaba section thorang matik chana lokholase malengi miyamna khwaidagi kinaraba covid-19 laichat ase chatliba chahi asida south east asia dagi laichat asigi anauba variant rn1 sandoraktuna ngasimak india da laichat ase akiba fangna nongmagi masing leptana hengalagli hauzik india da covid-19 laichat asigi apunba active case masing lising taret ka chahum marfu go humda yaukhre haukiba pungkun mari asida maharashtra da laichat asina maram oiduna mioi ama sikhibaga loinana india da laichat asina siba migi masing su tara yaukhre laichat asina khwaidagi solaba state kerala oiri kerala da laichat asigi active case masing lising aniga taret yaukhre state asida hauzik pawda laichat asidagi mioi sahunga umpuga taret ki phibam phagalaktuna masa gi mayumda halankhre kerala gi mathangda gujarat ta laichat asigi apunba active case masing lising amaga chamri nifuga matho yauduna anisubada leiri loinana leibak asigi oina west bengal da laichat asigi active case masing satet ka nifuga taret yauduna ahum subada leiri loinana leibak asigi capital oiriba delhi da laichat asigi active case masing satrukka humdani thoi sukhre adubu delhi da laichat asidagi phibam phagalaktuna hauzik phawbada miyoi sani ga taragani toy discharge tawkhre delhi gi mathangda maharashtra covid ki anauba variant rn1 gi apunba active case ki masing songaga humdraga nipan karnataka da active case masing songaga humdraga humdoi amasung uttar pradesh da chaniga kuntraga nipan oiri asumna india da covid laichat asigi phibam lusilakhibaga loinana awang nongpo state singdasu laichat asi tapna sandoraktuna manipur da hauzi apunba active case masing nipan yaure laichat asigi oirakliba phibam asi aikhoina laina loba yaroi maramdi haukiba ing 2019 da malem pumbada laichat asi sandoktuna miyoi kor kayagi punchi mangan khrabani ahanba laichat asi sandorakpada malem asida leiriba mipum kudimak thak niktuna kinaki matam adudasu manipur da laichat asi sandoraktuna miyoi kya sikhi miyoi kya amasu naduna ngasi phawba madugi saitheng kawba ngamdana leiri ngasi mak anauba covid laichat asi lamdam asida yauroktuna active case nipan yaure state asida hauzik oirakliba phibam asi mari leinaba lengaki loisang amadi pr lengak asina athuba matam lokotpam thokpa thabak lokottuna covid laichat asi thengnagadabani laichat asigi active case masing yamdi haiduna laithokpa yaroi maramdi state asida thokliba irang asina maram oiraga lekhagi lambi khudingmak chathok chasin yadabana maram oiraga nongthaki lambi da chanari
एरोप्लेन की मतंग लौदुना मपान लमदा चटनरिबा मियोय खुदिमक इंडिया की कैपिटल दिल्ली कोलकाता गुवाहाटी चिंबा मफमसिंगदा ngaiak leitana paithok paisina madi chatok chasin tawbana maram oiraga lechet asi sandorpa yabagi chang yamna wangna leiri maramdi housing state asida covid lechet asigi active case sumna tangi nipan khaktamak oirabasu delhi maharashtra gujarat kolkata guwahati na chingba state ching asida lechet asigi active case masing amadi sikhiba masing su ising ichawgum leptana nongmagi hingalakli asuk yamna sathirak matam asida lechet asidagi ngakthoknaba section tharang ningchina lokhatpa uba phangdri bir trikendrajit international airport ta covid lechet asiga mari lenana lokhatpam thokpa section tharang sing lokhatpagi mami tadri loinana state health services na su lechet asi thengnanaba miyamda awareness piba amadi tangai fadaba lokhatkadaba section tharang sing su lokhatpa haudabaga chap manana leiri amaromda su state asida leiriba rims jenems amadi tongan ba private hospital singda covid lechet asi thengnanaba lokhatpam tokpa section tharang sing lokhatpagi mahutta sumnatangi mamingtegi oina lokhatli masi yamna ngakpa thawng amani haidaba yaro loinana covid 19 lechet asina hek positive oiduna narakpa matamda khwaidigi maru oiribasi oxygen asina oiri housing state asida leiriba maru oiba hospital haibadi rims jenems yauna private hospital singda masagi oiba oxygen plan amata leitri thamnaba honabagi mamisu udri lengak amadi lanai hospital sing asida ana layenga mari leinana sizinariba yamna marusu oiriba oxygen asi mapangi state ching natraga state asida leiriba oxygen plan singdagi leiduna sizinari maru oina lengaki hospital amadi awang poklamdamgi hospital amasu oiriba rims hospital da oxygen plan asi haukiba ing 2019 gi covid lechet chandorokpa matamda oxygen plan asi thamnanaba thorang tonomlabani adubu covid lechet aduna sandokpagi chang nem tharakpa madi lechet adudagi vaccine puthorakpadagi oxygen plan adu mapung phana lingkhatana adum tokre oxygen plan mapung phana lingkhatana tokiba adugi maramsu kadino haiba khangdana ngasi phawwa leiri sokhalaba matam asida state asida lengaki oiba oxygen plan ama phawwa mapung phana leitaba haibase punamaki lebak thibani maram aduna covid lechet asi thengnabada khwaidigi maru oiriba amadi aikhoi miyoibana ana ayek yorokpa amadi anabagi phibam lusilakpada dakar oibasangi manungda oiriba oxygen asi state asida su mapung phana marang kaina puthoknaba honapam to i hairi